ममक्तदा तुतु मणिपुर स्टोरी बु ताबिरिबो मिफुम खुरिमकपु तुतु मणिपुर स्टोरी की माइकैदगी खुरुमजरे नसिजु मियामगी दमक्तनी हाइदुना वारी अनौबा अमा अमु तुतु मणिपुर स्टोरी ना पुदुना लाक्सरी अदुदि मतांग असिदा इंट्रोडक्शन असे लोइसलबनिदा हौजुदी वारी लोमदा अमु ओनसिनमिनरसे नुमिदांगी पुंग तरामथोइमु तासलको मतमने अैगी फामुंगदा तुमथब यारदुना येत्ता अमु ओइदा अमु ओन तौदुना लैरमे अस करी खुसानोने तौरिसिबो ओंथोनसु सागरे वाने तुमथबगासे अमते हे याद्रे नति महौसादी सुमाइना अमते हे सादबने अदुगा हंदक्सिना कमाय तौबनो हे खंद्रेदा होंलक्लिबा मौंग मतौ मयामसे ज्ञानगा अमते हे तादे अइबु तुमथबसु यादे असवाइ फावतंग थोलदुना नैहा हांसिक लांगलुना फगद्रने दुना फरनी अइगी महौसागी हैनबिने फना यामना थेंगलबसु तुम्बा यादा यारक्त्रबदि नैहा अइगी बाइरसे थौदोक्तुना नैहा दुम कोइथोकपा चले सी हाइदुनासु अइना यामना सांगना बाइरसे थौदुना चटपगी वादी नते नैहा मतेक मयादा थौबगी वाने अदुगा हंजलपदा दुम तुमथबा यादोइनी मसिगी हैनबि असि लैबना अइना अइगी बाइक की सो असे अइगी फामुंगी नाकन्दा लैरिबा टेबल अदुदगी लौरगा तुमिन्ना अइखोइगी थोंग असे तपना हांतोक्लअमि अदुगा तपना युमदगी थोक्लगमि अदुगा अइगी बाइक असिसु तपना संगोइदगी थोंगान फावा इंथोक्लअमि अदुगा अइगी बाइक अदुदा अइना काखलदुना अइगी बाइक अदो स्टार्ट तौबा हौरमे अदुगा थौरमे अइना अइगी बाइक अदो मते खरा थौबा हौबगा हो सी ओइरदि वाखलसी पुंगिंग हेक इंगिदना कदाइदे नसाइगी खुसादुदि कैनो अइदि सिबुसिदोय मालुरबने हाइदुना ऐसे इथंता मुरुम सोंदुना वाखल याम नुंगाइना हांसिक लांगलगा अइगी बाइक अदो असुम थौदुना लाअमे अइना असुमना अइगी बाइक असे असुम थौदुना लाकपना अइखोइ लेकाइदगी खरा चलगा लैबा लबुक अदुगी मनाक्ता यौसिलअमे लबुक अदो हेक यौबगा अइना अइगी गाड़ी अदो स्टार्ट मुथलमे अदुगा डबल स्टेल अदो सिंखलगा गाड़ी अदो खामलमे अदुगा गाड़ी अदुदा अइना फमलगा लबुक लमहांगी फजबदो येंगलदुना कयादा फजक्रबा लबुक लमहांनो येंगुने तौरिसि थावलसिनेगा मरोनमा फजबने अदुदै थावलदगी थोलैबा थावलगी मंगालसिना मरोनमा पुकनिंग हुबने येंगबगी पेनाइद्रेदा तौरिसि अखोइगी युमसे स्वाइदगा लैरमदि फदौनी स्वाइदगा लैरमदि वाखलगासे अदुम नुंगाइरगा लैनिफो असुमना अइना ngaiha लैथोक्लबा मतुंग अइना अइगी फोन अदो येंगलुबा मतमददि पुंग 12 मिनिट 3 मुक चलगा लैरमे अदुदा अइना पुंगसिदि यौरमलेदना तौरिसिदि चनबा तौरगेसिदि गाहाक लैरदि अमु नुंगालानी हाइरगा अइना अइगी गाड़ी अदो स्टार्ट तौदुना थौबा हौरमे अइना सुमना गाड़ी असे असुम थौरगा लाकपा मतम असिदा लबुक अदुगी नाकंदा उना साबा वेटिंग सेट मखोंग नामा याउदबा अमा लैबदो उरकमे मदु उबदा अइना मसिगी वेटिंग सेट असे सेमजन ब्रसु सेमजनदे लौथोखिब्रसु लौथोक्ते मखोंगा नामगा याउद्रे अंगांग आउबा अमनि लाक्सला फन चोंगलदि सोइदना पुथगनी खोंमान सौबसिदा हाइदुना सुमि साइ तोमदा मुरुम सोंदना लाकबसिदा अइगी गाड़ी अदो वेटिंग सेट मपादो हेक लानबा हौरकपगा मुतलम्मे अदुदा अइना कइनो गाड़ीसिना मु मतंग चादना मुलैसिना करी मु तौरबजानो हाइरगा अइगी गाड़ी अदो स्टार्ट तौनबा होनरमे
ꯑꯗꯨꯕꯨ ꯑꯩꯒꯤ ꯒꯥꯔꯤ ꯑꯗꯣ ꯁ꯭ꯇꯥꯔꯠ ꯍꯧ ꯍꯥꯏꯕ ꯁꯨꯛꯌꯥꯃꯛ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯗ ꯑꯩꯅ ꯀꯔꯤꯅꯣ ꯑꯩꯕꯨ ꯑꯃꯨꯛ ꯌꯨꯝꯐꯥꯎ ꯒꯥꯔꯤ ꯑꯁꯦ ꯏꯟꯕ ꯇꯥꯔꯤꯕꯣ ꯇꯧꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯒꯥꯔꯤ ꯑꯗꯣ ꯑꯃꯨꯛꯀꯁꯨ ꯁ꯭ꯇꯥꯔꯠ ꯇꯧꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯒꯥꯔꯤ ꯑꯗꯣ ꯁ꯭ꯇꯥꯔꯠ ꯍꯧ ꯍꯥꯏꯕ ꯁꯨꯛꯌꯥꯃꯛ ꯌꯥꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯒꯥꯔꯤ ꯑꯗꯨꯅ ꯁ꯭ꯇꯥꯔꯠ ꯍꯧ ꯍꯥꯏꯕ ꯁꯨꯛꯌꯥꯃꯛ ꯌꯥꯔꯛꯇ꯭ꯔꯕ ꯑꯗꯨꯗ ꯑꯩꯅ ꯌꯥꯔꯣꯏ ꯈꯪꯉꯤꯁꯤꯗꯤ, ꯐꯔꯦ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯏꯟꯕ ꯍꯥꯏꯗꯨꯅꯤ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯒꯥꯔꯤ ꯑꯗꯣ ꯃꯇꯦꯛ ꯑꯃ ꯏꯟꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯅ ꯑꯩꯒꯤ ꯒꯥꯔꯤ ꯑꯗꯣ ꯏꯟꯕ ꯍꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯩꯒꯤ ꯌꯦꯠ ꯊꯪꯕ ꯂꯦꯡꯖꯨꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯇꯞꯅ ꯄꯥꯏꯔꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯁꯠ ꯂꯥꯎꯅ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯑꯩꯒꯤ ꯃꯅꯤꯡꯗꯗꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯔꯝꯗꯦ꯫ ꯑꯗꯨꯗ ꯑꯩꯅ ꯀꯩꯅꯣꯅꯦ, ꯍꯧꯖꯤꯛꯇ ꯑꯩꯕꯨ ꯋꯥꯈꯜꯅꯔ ꯀꯩꯅꯣ ꯑꯩꯒꯤ ꯂꯦꯡꯖꯨꯝꯁꯤꯗ ꯀꯅꯥꯅꯣꯃ ꯊꯦꯡꯂꯛꯑꯝꯃꯤꯗ ꯍꯥꯏꯗꯨꯅ ꯋꯥꯈꯜꯁꯤꯗ ꯉꯥꯏꯍꯥꯛ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯅꯤꯗ, ꯍꯧꯖꯤꯛ ꯑꯁꯨꯛ ꯊꯦꯡꯂꯕ ꯃꯇꯝꯁꯤꯗꯕꯨ ꯀꯅꯥꯕꯨ ꯑꯣꯏꯔꯝꯗꯣꯏꯅꯣ, ꯑꯩꯁꯨꯕ ꯖꯥꯠ ꯖꯥꯠ ꯌꯥꯝ ꯈꯟꯖꯤꯜꯂꯦ ꯇꯧꯔꯤꯁꯦ ꯍꯥꯏꯗꯨꯅ ꯑꯩꯁꯦ ꯀꯔꯤꯁꯨ ꯈꯟꯗꯅ ꯑꯩꯒꯤ ꯒꯥꯔꯤ ꯑꯗꯣ ꯑꯃꯨꯛꯀꯁꯨ ꯏꯟꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯑꯩꯅ ꯒꯥꯔꯤ ꯑꯗꯣ ꯃꯇꯦꯛ ꯑꯃ ꯏꯟꯕ ꯍꯧꯔꯛꯄꯒ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯩꯒꯤ ꯒꯥꯔꯤ ꯑꯗꯣ ꯈꯪꯍꯧꯗꯅ ꯈꯪꯂꯨꯝ ꯂꯨꯝꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯗ ꯑꯩꯅ ꯀꯩꯅꯣꯅꯦ, ꯍꯧꯖꯤꯛꯇ ꯏꯌꯥꯡ ꯌꯥꯡꯅ ꯏꯜꯂꯝꯕ ꯒꯥꯔꯤ ꯑꯁꯤꯕꯨ ꯑꯃꯨꯛ ꯈꯪꯂꯨꯝ ꯂꯨꯝꯁꯤꯟꯈ꯭ꯔꯤꯁꯤꯅ ꯇꯥꯏꯔꯒ ꯑꯃꯨꯛ ꯄꯣꯈꯥꯏꯔꯖꯥꯔꯣ? ꯑꯗꯨꯒ ꯄꯣꯈꯥꯏꯔꯝꯃꯗꯤ ꯑꯩꯗꯤ ꯂꯣꯏꯔꯦꯍꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯒꯥꯔꯤ ꯑꯗꯨꯒꯤ ꯇꯥꯌꯔ ꯑꯅꯤꯃꯛ ꯑꯩꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯗ ꯑꯩꯒꯤ ꯒꯥꯔꯤ ꯇꯥꯌꯔ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ꯫ ꯒꯥꯔꯤ ꯇꯥꯌꯔꯁꯤꯗꯤ ꯀꯔꯤꯁꯨ ꯇꯧꯗꯦꯅ, ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯒꯥꯔꯤꯁꯤꯅ ꯈꯪꯂꯨꯝ ꯂꯨꯝꯁꯤꯜꯂꯛꯏꯗꯨꯅ? ꯅꯠꯇꯦ, ꯑꯩꯒꯤꯁꯤꯕꯨ ꯂꯥꯏꯒ ꯑꯣꯛꯅꯔꯤꯕ ꯀꯥꯏꯗꯨꯔꯣ? ꯑꯣꯏꯔꯝꯃꯣꯏꯗ, ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯅ ꯅꯨꯡꯗꯥꯡ ꯆꯠꯄꯁꯤ ꯀꯔꯤꯁꯨ ꯑꯣꯛꯅꯗ꯭ꯔꯒ ꯉꯁꯤ ꯑꯣꯛꯅꯒꯗ꯭ꯔꯅꯦ? ꯑꯣꯛꯅꯔꯣꯏꯗ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯀꯗꯥꯏꯗꯒꯤ ꯂꯥꯏꯅꯣ? ꯀꯥꯟꯅꯗꯦ, ꯑꯩ ꯒꯥꯔꯤꯁꯦ ꯑꯃꯨꯛꯇꯒ ꯁ꯭ꯇꯥꯔꯠ ꯍꯧ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ, ꯀꯅꯥꯅ ꯈꯪꯕꯅꯣ ꯑꯃꯨꯛ ꯐꯠ ꯂꯥꯎꯅ ꯌꯥꯁꯜꯂꯛꯑꯗꯤ ꯍꯥꯏꯗꯨꯅ ꯑꯩꯁꯦ ꯑꯩꯒꯤ ꯒꯥꯔꯤ ꯑꯗꯣ ꯑꯃꯨꯛꯀꯁꯨ ꯁ꯭ꯇꯥꯔꯠ ꯇꯧꯒꯦ ꯇꯧꯔꯝꯃꯤ꯫ ꯑꯉꯛꯄꯅꯤ, ꯉꯁꯥꯏꯗꯒꯤ ꯁ꯭ꯇꯥꯔꯠ ꯍꯧ ꯍꯥꯏꯕ ꯁꯨꯛꯌꯥꯃꯛ ꯌꯥꯔꯝꯗꯕ ꯑꯩꯒꯤ ꯒꯥꯔꯤꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯑꯃꯨꯛꯇꯪ ꯇꯧꯕꯗ ꯒꯥꯔꯤ ꯑꯗꯣ ꯁ꯭ꯇꯥꯔꯠ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯅ ꯉꯁꯥꯏꯗꯩ ꯍꯧ ꯍꯥꯏꯕ ꯁꯨꯛꯌꯥꯃꯛ ꯌꯥꯗ꯭ꯔꯒ ꯍꯧꯖꯤꯛꯇꯒ ꯌꯥꯏꯅꯦ, ꯑꯩ ꯉꯥꯡꯗꯨꯅ ꯑꯃꯨꯛ ꯂꯩꯊꯣꯛꯑꯔꯣꯏꯒꯦꯗ, ꯌꯥꯔꯤꯉꯩꯁꯤꯗ ꯁꯠ ꯌꯨꯝ ꯌꯧꯅꯕ ꯆꯠꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯑꯩꯁꯦ ꯒꯥꯔꯤ ꯑꯗꯣ ꯊꯧꯗꯨꯅ ꯑꯩꯒꯤ ꯌꯨꯝꯒꯤ ꯃꯥꯏꯀꯩ ꯄꯥꯡꯂꯛꯑꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯑꯩꯁꯦ ꯑꯩꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯟ ꯑꯁꯦ ꯌꯧꯁꯤꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯌꯨꯝꯒꯤ ꯊꯣꯡꯒꯥꯟ ꯑꯁꯦ ꯍꯦꯛ ꯌꯧꯕꯒ ꯑꯩꯅ ꯑꯩꯒꯤ ꯒꯥꯔꯤꯒꯤ ꯁ꯭ꯇꯥꯔꯠ ꯑꯗꯣ ꯃꯨꯊꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯒꯥꯔꯤ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯁꯪꯒꯣꯏꯗ ꯏꯟꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯅ ꯉꯁꯥꯏ ꯈꯪꯂꯨꯝ ꯂꯨꯃꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯂꯨꯝꯗ꯭ꯔꯦꯅꯦ, ꯁꯤꯗꯤ ꯄꯨꯔꯥ ꯕꯦꯔꯥꯅꯤꯅꯦ ꯍꯥꯏꯗꯨꯅ ꯑꯩꯁꯦ ꯒꯥꯔꯤ ꯑꯗꯣ ꯁꯪꯒꯣꯏꯗ ꯈꯥꯝꯂꯝꯃꯒ ꯌꯨꯝꯗ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯃꯈꯣꯟ ꯊꯣꯛꯍꯟꯗꯕꯤꯗ ꯆꯪꯂꯛꯑꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯑꯩꯒꯤ ꯀꯥꯗ ꯌꯧꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯀꯥ ꯍꯦꯛ ꯌꯧꯕꯒ ꯑꯩꯁꯦ ꯑꯩꯒꯤ ꯐꯃꯨꯡꯗ ꯀꯥꯈꯠꯂꯒ ꯇꯨꯝꯊꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯅ ꯇꯨꯝꯊꯈꯤꯕꯒ ꯏꯀꯨꯏ ꯀꯨꯏꯗꯕꯤ ꯑꯩꯁꯦ ꯉꯁꯥꯏ ꯑꯩꯅ ꯆꯠꯂꯨꯕ ꯂꯧꯕꯨꯛ ꯑꯗꯨꯗ ꯏꯇꯣꯝꯇ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯅ ꯁꯨꯝ ꯀꯣꯏꯅ ꯌꯦꯡꯕꯗ ꯑꯀꯣꯏꯕ ꯂꯧꯕꯨꯛꯇꯨꯁꯨ ꯂꯩꯆꯤꯟꯅ ꯄꯨꯝꯃꯝ ꯃꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯎꯅ ꯁꯥꯕ ꯃꯈꯣꯡ ꯑꯃ ꯌꯥꯎꯗꯕ ꯋꯦꯇꯤꯡ ꯁꯦꯠ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯐꯝꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯣ ꯂꯨꯛꯊꯔꯒ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄꯒ ꯂꯩꯕꯗꯣ ꯑꯩꯅ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯩꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯆꯟ ꯍꯥꯏꯒꯗ꯭ꯔꯥ, ꯏꯆꯦ ꯍꯥꯏꯒꯗ꯭ꯔꯥ, ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ? ꯑꯁꯨꯛ ꯊꯦꯡꯂꯕ ꯀꯥꯟꯁꯤꯗ ꯅꯇꯣꯝꯇꯁꯤꯗ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤꯁꯤꯕꯣ? ꯑꯗꯨꯁꯨ ꯃꯤ ꯀꯅꯥꯁꯨ ꯇꯥꯗꯕ ꯂꯧꯕꯨꯛ ꯂꯝꯍꯥꯡꯁꯤꯗ? ꯑꯩꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯇꯥꯕꯗ ꯅꯨꯄꯤ ꯑꯗꯣ ꯀꯞꯄ ꯇꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ
tapna tapna mahaki mamaya do aingonda yenkhalami nufi adugi mamaya do ina pungyom yomlamme aduga mahaki mamit adusu angauba ngakta oirammi madu urubada aisi yamna kanna laurami aduga aigi phamungdagi yamna thuna haugalami aduga aigi phamungda gayak phamnaduna sor thabet holammi aduga aina aigi kagi akoibado yenglammi oh aina ngasaidagi ururiba mayamadudi mang oiramledra aisuba karaidagino hek onthokpa mang ama hek mangluida pungsina amu kaya tagrabajano hai pungsidi ama makai taramledana tarusidi ngayak leiradi nungala ani ai ngayak tumthanaba tawrage hairaduna aisi hiptharami aduga tumthanaba amu honarami ngayaki matungda mapaldaki nupi amagi makolda aigi ming ase yamna hauna kauragabe madudaina kanano ne asu thinglaba kansidabo haiduna uiri sari hawgalaga aigi kaadagi thoglakame aduga akhoi gi thongado aina hangtokladuna mapanda thoglakame adubu aina yengluba matamdadi mapandadi kanasu leiba uramde aduda aina kaino ne haujuktani da aigi ming mapandagi nupi amana hauna kaura amada aibu kaino aigi wakhal narane asai kaurakibado haiduda murum solingai gi matam asida amukasu aigi ming ase nupi amana yamna tapna kaurakame aina makonado tabadagi karomdagi no kaurakibasi haiduna koilei leiduna yengluba matamda aigi gari mayada nupi ama phiron angauba ngakta setuna maning onthoklaga lepaga leibado aina urambe madu ubada aina khara haurapna kana kari takpigadawa asu thinglaba kansida lakpabo aina ngangliba mayamado aikhoi imungi mi singdi kanamata tadabara khangdi ama phau he tumba hawanaramde nufi ado aina hangliba wahang mayamado karimata khumlamde adum tuminna maning onthoklaga leptuna leiramme maduda aina amukasu khara kalapna kana uibirabano sombo kawalakpasu amata tasanade aina asumna haibaduda handakti nupi ado karimata khumlamdana aikhoi gi thongkan maikai pangna asum tumina thokirame aduda isu kanano khangdadi khanglage haiduna nupi adugi maningda asum tanarame asum tawduna aina nupi adugi maningda sum chalame aigi khongase phanayam yangnadi thangsabani adubu aigi mangda yamna tamna chaliba nupi adugi manakta naksange haibadi sukngam hengamlamde aisu apunaba amana puba haibado oiramale nupi adugi maningda kari sokiba fauduna adum inarame aina sumna suminarakbasina aisi asagi labuki lambida leihobo waiting shed aduda yausalame aduga aigi mangda chaliba nupi adusu waiting shed mapado hek yaubaga mahakna chalibado lepkirame adumna nupi aduna hek lepkibaga aina kanano nangbo somda mukta onsalo aina haisi tabidrabo amukta onsanbiro asumna ina phanayam kanna hairabasu nupi adudi asum tumina leptun leirame aduda isu sauraduna nupi adugi manakta sangsilame aduga nupi adugi lengchumda pairaduna nupi ado aingolomda onsin halakame aduga nupi adugi masagado aina yeglame nupi adugi mamayado ina pungyom yomlame aduga mahaki mamit adusu amuba masit ama hek yaudana ngausok ngaurame aina ngasai mangda ukiba nupi aduga manaram madudadi aisi mafam aduda adum gyan manglame ngayaki matungda aisi wakhal taragame aduga aina wakhal tarakpa matamdadi
ꯑꯩꯁꯦ ꯑꯩꯅ ꯃꯁꯛ ꯈꯪꯗꯕ ꯏꯃꯨꯡ ꯑꯃꯒꯤ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯍꯟ ꯑꯣꯏꯔꯕ ꯅꯨꯄꯤ ꯑꯃꯅ ꯑꯩꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ, "ꯏꯕꯨꯡꯉꯣ, ꯅꯁꯥ ꯀꯔꯤꯝ ꯇꯧꯗ꯭ꯔꯕ ꯅꯠꯇ꯭ꯔꯥ?" ꯑꯗꯨꯗ ꯑꯩꯅ, "ꯍꯣꯏ ꯏꯃꯥ, ꯑꯗꯣ ꯏꯃꯥ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯔꯝꯍꯥꯏꯅ ꯂꯩꯔꯝꯂꯤꯕꯅꯣ?" ꯑꯗꯨꯗ ꯑꯍꯟ ꯑꯗꯨꯅ, "ꯑꯩꯅ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯄꯗ ꯅꯪꯁꯤ ꯂꯝꯕꯤꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯏꯃꯥꯅ ꯌꯨꯝꯁꯤꯗ ꯄꯨꯔꯛꯄꯅꯤ꯫ ꯑꯗꯣ ꯅꯪꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯏꯃꯥꯗ ꯋꯥꯔꯤ ꯁꯦꯡꯅ ꯂꯤꯌꯨ." ꯑꯗꯨꯗ ꯑꯩꯅ ꯋꯥꯔꯤ ꯄꯨꯝꯕ ꯑꯍꯟ ꯑꯣꯏꯔꯕ ꯅꯨꯄꯤ ꯑꯗꯨꯗ ꯂꯣꯏꯅ ꯂꯤꯔꯝꯃꯤ꯫ ꯑꯗꯨꯗ ꯑꯍꯟ ꯑꯗꯨꯅ ꯑꯃꯨꯛ, "ꯀꯔꯤ? ꯅꯪꯅ ꯍꯥꯏꯕꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯠ ꯑꯗꯣ ꯉꯧꯋꯦ ꯍꯥꯏꯕ?" ꯑꯗꯨꯗ ꯑꯩꯅ, "ꯍꯣꯏ ꯏꯃꯥ, ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯠ ꯑꯗꯣ ꯑꯃꯨꯕ ꯃꯆꯦꯠ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯦ, ꯉꯧꯁꯣꯛ ꯉꯧꯋꯦ, ꯍꯦꯛ ꯌꯦꯡꯕꯗ ꯀꯤꯕ ꯐꯥꯎꯋꯤ." ꯑꯗꯨꯗ ꯑꯍꯟ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯛꯑꯒ, "ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯠ ꯑꯗꯣ ꯏꯕꯨꯡꯉꯣ ꯑꯩꯒꯤ ꯁꯨꯃꯥꯏꯅ ꯇꯧꯕ꯭ꯔꯥ?" ꯍꯥꯏꯔꯒ ꯑꯍꯟ ꯑꯗꯨꯒꯤ ꯃꯃꯤꯠ ꯑꯗꯣ ꯑꯩꯅ ꯎꯈꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯠꯀ ꯆꯞ ꯃꯥꯟꯅꯅ ꯑꯣꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯗꯨꯗꯒꯤꯁꯨ ꯏ ꯃꯇꯨꯞ ꯃꯇꯨꯞ ꯇꯥꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯃꯌꯥꯝ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤꯗꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯌꯥꯝꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ꯫